ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯑꯔꯁꯤ ꯐꯦꯝ ꯌꯥꯝ ꯃꯇꯝ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗ ꯑꯗꯨꯕꯨ ꯋꯥꯅ ꯉꯥꯏꯕꯤꯕꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯑꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯑꯩꯒꯤ ꯌꯥ ꯕ꯭ꯔꯁꯦꯁ ꯐꯥꯎꯔꯕꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯆꯠꯂꯨꯕꯒꯤ ꯌꯥ ꯅꯥꯕꯒꯤ ꯆꯥꯕ ꯌꯥꯗꯕꯒꯤ ꯈꯔ ꯇꯣꯏꯅ ꯊꯥꯒꯠꯄ ꯃꯨꯛꯕꯪꯁꯤꯗꯤ ꯇꯧꯕ ꯉꯝꯃꯔꯣꯏꯅ ꯍꯥꯏꯈꯤꯕꯗꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯇꯅ ꯉꯥꯏꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯤꯔꯛꯄꯁꯤꯡ ꯌꯥꯝ ꯑꯁꯦꯡꯀꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯈꯤꯇꯪ ꯐꯔꯦ ꯑꯃꯨꯛ ꯑꯦꯄꯣꯏꯟꯃꯦꯟꯇ ꯑꯃꯨꯛ ꯌꯧꯔꯛꯑꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯕ ꯌꯥꯔꯕꯒꯤ ꯉꯁꯤꯁꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯊꯤꯝꯗ ꯍꯥꯏꯇꯥꯔꯦ ꯀꯛꯆꯤꯡꯒꯤꯗ ꯐꯪꯕ ꯄꯣꯠꯀꯤ ꯑꯣꯏꯅ ꯆꯥꯁꯦꯅ ꯑꯗꯣ ꯃꯌꯥꯝꯅ ꯇꯥꯏꯇꯜ ꯈꯪꯉꯝꯃꯅꯤ ꯑꯂꯨ ꯁꯥꯛ ꯑꯗꯒꯤ ꯁꯤꯁꯤꯅ ꯀꯩꯅꯣꯅꯦꯕꯀꯣ ꯆꯥꯍꯥꯎ ꯇꯟ ꯑꯗꯨꯝ ꯏꯃꯥꯟꯅꯕꯤꯒꯤ ꯃꯣꯏ ꯃꯃꯥꯅ ꯁꯦꯝꯕ ꯆꯥꯁꯨꯕꯤꯁꯤꯗꯤ ꯂꯩꯔꯦ ꯁꯤꯕꯨꯗꯤ ꯑꯩꯈꯣꯏ ꯆꯥꯁꯨꯕꯤꯁꯤ ꯄꯟꯖꯥꯎꯒꯤ ꯆꯥꯁꯨꯕꯤꯗꯣ ꯀꯛꯆꯤꯡ ꯃꯆꯥꯒꯤ ꯈꯪꯉꯝꯃꯅꯤ ꯄꯟꯖꯥꯎꯒꯤ ꯆꯥꯁꯨꯕꯤꯗꯣ ꯏꯟꯁꯥꯡ ꯁꯤ ꯀꯣꯠꯅꯉꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯐꯪꯕ ꯑꯗꯩ ꯁꯤꯁꯤꯅ ꯕꯣꯔꯥꯒ ꯀꯤꯅꯤ ꯆꯅꯥꯒ ꯂꯩꯔꯛꯄ ꯑꯗꯨꯒ ꯁꯤꯅ ꯕꯣꯔꯥꯁꯨ ꯂꯩꯔꯦ ꯀꯛꯆꯤꯡꯒꯤꯁꯤꯅ ꯁꯤꯁꯤ ꯀꯩ ꯀꯧꯕ ꯆꯥꯍꯥꯎ ꯕꯣꯔꯥꯁꯤꯅ ꯃꯇꯨꯝ ꯑꯃꯁꯤꯅ ꯇꯟ ꯁꯤꯅ ꯑꯂꯨ ꯁꯥꯛꯅꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯧꯕ ꯃꯥꯅ ꯍꯧꯕꯅꯦ ꯑꯖꯥꯠꯀꯤ ꯑꯂꯨ ꯁꯥꯛ ꯁ꯭ꯇꯥꯏꯜꯗ ꯍꯣꯏ ꯑꯁꯦꯡꯕꯩꯗꯤ ꯉꯁꯤꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯂꯨ ꯁꯥꯛ ꯀꯛꯆꯤꯡꯒꯤ ꯑꯂꯨ ꯁꯥꯛꯁꯦ ꯌꯥꯝ ꯇꯧꯅꯤꯡꯕ ꯑꯗꯨꯗ ꯀꯥꯟꯗꯀꯣ ꯂꯣꯏꯒꯤ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒꯤ ꯐꯪꯍꯧꯗꯕꯒꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯥꯛꯑꯒ ꯃꯥꯅ ꯍꯧꯕꯅꯦ ꯑꯗꯨꯒꯤ ꯀꯛꯆꯤꯡꯒꯤ ꯑꯂꯨ ꯁꯥꯛꯀꯤ ꯁꯦꯝ ꯁ꯭ꯇꯥꯏꯜꯗ ꯑꯗꯨꯝ ꯃꯥ ꯍꯩꯌꯦꯗꯅ ꯃꯥꯅ ꯁꯣꯏꯕꯨꯝꯒ ꯇꯧꯔꯒ ꯑꯂꯨꯒ ꯇꯧꯔ ꯍꯧꯕꯅꯦ ꯑꯣꯀꯦ ꯌꯥꯝ ꯉꯥꯡꯉꯦ ꯆꯥꯕ ꯍꯧꯔꯁꯦ ꯆꯥꯁꯦ ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯦ ꯁꯤꯅ ꯒ꯭ꯔꯤꯟ ꯇꯤ ꯁꯤꯁꯤ ꯇꯤꯗꯣ ꯃꯣꯏꯒꯤ ꯂꯦꯃꯟ ꯒ꯭ꯔꯥꯁ ꯇꯤ ꯀꯔꯝꯕꯅ ꯍꯥꯟꯅ ꯍꯧꯁꯤꯒꯦ ꯃꯩ ꯌꯥꯝ ꯍꯧꯔꯦ ꯑꯣꯀꯦ ꯌꯥꯝ ꯆꯪꯗꯕ ꯑꯩ ꯑꯂꯨ ꯁꯥꯛꯇ ꯍꯥꯟꯅ ꯍꯧꯔꯒꯦ ꯑꯩ ꯍꯧꯕ ꯑꯂꯨ ꯁꯥꯛꯇꯣ ꯍꯧꯋꯦ ꯈꯜꯂꯥꯎ ꯉꯥꯎ ꯌꯥꯝ ꯇꯞꯄꯦ ꯑꯩꯅ ꯍꯧꯕ ꯑꯂꯨ ꯁꯥꯛꯇꯣ ꯍꯧꯋꯦ ꯑꯗꯨꯅꯦ ꯍꯣꯏ ꯆꯤꯃꯥꯟ ꯂꯤꯞꯁꯇꯤꯛꯇꯣ ꯀꯣꯛꯇꯅꯕ ꯆꯥꯏꯌꯦ ꯍꯧꯕ꯭ꯔꯥ ꯍꯣꯏ ꯑꯩꯗꯤ ꯉꯥ ꯍꯥꯞꯇꯅꯅꯦ ꯉꯥꯗꯤ ꯌꯥꯎꯗ꯭ꯔꯦ ꯁ꯭ꯄꯨꯟꯁꯤꯅ ꯑꯩ ꯈꯥꯗ ꯌꯥꯝ ꯆꯥꯎꯔꯦ ꯆꯥꯎꯕ ꯑꯗꯨꯒꯤ ꯊꯤꯟꯖꯤꯟꯒ ꯅꯨꯡꯉꯥꯏꯇꯦ ꯂꯤꯞꯁꯇꯤꯛꯀ ꯁꯪꯕꯒꯤ ꯏꯁꯥꯗ ꯀꯟꯁꯔꯟ ꯑꯃ ꯂꯩꯕꯗꯣ ꯁꯣꯛꯈꯤꯅꯦꯗ ꯆꯅꯥ ꯑꯃ ꯆꯥꯁꯦ ꯑꯩ ꯃꯃꯥꯒꯤ ꯇꯟꯁꯦ ꯌꯥꯝ ꯆꯥꯏ ꯇꯧꯅꯤꯡꯉꯤ ꯑꯩ ꯆꯅꯥ ꯆꯥꯒꯦ ꯃꯣꯏ ꯃꯃꯥꯅ ꯍꯧꯕ ꯆꯥꯍꯥꯎꯒꯤ ꯇꯟ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯋꯥꯎ ꯌꯥꯝ ꯊꯣꯠꯂꯦ ꯌꯥꯝ ꯊꯣꯠꯂꯦ ꯆꯨꯍꯤꯒ ꯆꯥꯍꯥꯎ ꯀꯩꯅꯣꯗꯣ ꯑꯗꯨꯒ ꯆꯨꯍꯤꯒꯅꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯀꯨꯏꯔꯦ ꯆꯥꯗꯕꯁꯤꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯍꯣꯏ ꯕ꯭ꯔꯦꯛꯐꯥꯁꯇ ꯇꯣꯏꯅ ꯑꯗꯨꯝ ꯆꯥꯏ ꯃꯣꯏ ꯑꯗꯨꯝ ꯇꯣꯏꯅ ꯍꯧꯋꯦ ꯑꯗꯨꯝ ꯆꯥꯍꯥꯎꯁꯤ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯝ ꯊꯝꯃꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯣꯏ ꯆꯥꯍꯥꯎ ꯇꯛꯑꯦꯕ ꯇꯛꯄꯒꯤ ꯑꯗꯨꯝ ꯇꯛꯑ ꯊꯝꯕꯗꯣ ꯀꯩꯅ ꯍꯧꯔꯤꯅꯣ ꯁꯤꯕꯣ ꯀꯃꯥꯏꯅ ꯁꯦꯝꯃꯤꯅꯣ ꯆꯥꯍꯥꯎ ꯆꯦꯡꯗꯣ ꯇꯛꯈꯥꯏꯔꯦꯗꯅ ꯑꯗꯩ ꯄꯥꯎꯗꯔ ꯑꯣꯏꯅ ꯇꯛꯈꯥꯏꯔꯒ ꯊꯝꯃꯒ ꯑꯗꯨꯏꯗꯨ ꯆꯨꯍꯤꯒ ꯇꯣꯠꯂꯦꯗꯅ ꯏꯁꯤꯡ ꯍꯥꯞꯄꯒ ꯅꯩꯈꯥꯏꯔꯒ ꯑꯗꯨꯒ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯇꯥꯎꯕ ꯑꯗꯨꯅ ꯑꯍꯩꯕ ꯍꯧꯕꯩ ꯇꯥꯏꯞꯇ ꯁꯤꯅ ꯀꯛꯆꯤꯡꯒꯤ ꯕꯣꯔꯥ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤꯀꯣ ꯀꯩꯊꯦꯜ ꯃꯆꯥ ꯀꯧꯋꯦꯕꯀꯣ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯒꯤ ꯅꯠꯇꯕ ꯃꯤꯅ ꯈꯪꯗ꯭ꯔꯗꯤ ꯈꯪꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯅꯤ ꯑꯗꯣ ꯀꯩꯊꯦꯜ ꯃꯆꯥꯗ ꯐꯪꯉꯦ ꯕꯣꯔꯥ ꯁꯤꯁꯨ ꯑꯗꯨꯏ ꯃꯐꯝꯗ ꯂꯩꯔꯝꯕ ꯁꯤꯅ ꯆꯥꯍꯥꯎ ꯇꯟꯗ ꯕꯣꯔꯥ ꯁ꯭ꯇꯥꯏꯜ ꯁꯤ ꯀꯛꯆꯤꯡꯒꯤ ꯁꯤꯒꯅꯦꯆꯔ ꯍꯥꯏꯅꯕꯗꯣ ꯍꯣꯏ ꯀꯛꯆꯤꯡꯒꯤ ꯕꯣꯔꯥ ꯍꯥꯏꯔꯒ ꯌꯥꯝ ꯃꯤꯗꯤ ꯕꯣꯔꯥ ꯍꯥꯏꯔꯒ ꯌꯥꯝ ꯊꯣꯠꯂꯤꯗꯅ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯕꯣꯔꯥꯁꯤꯅ ꯏꯀꯟ ꯀꯟꯕ ꯆꯦꯡꯒꯤ ꯄꯥꯎꯗꯔꯒ ꯃꯪꯒꯟꯒꯅ ꯁꯦꯝꯕ ꯃꯪꯒꯟ ꯑꯄꯣꯛꯄꯗꯣ ꯑꯗꯨꯒ ꯑꯩꯗꯤ ꯆꯥꯔꯔꯣꯏ ꯑꯩ ꯑꯀꯟꯕ ꯑꯩꯗꯤ ꯕ꯭ꯔꯦꯁꯦꯁ ꯐꯥꯔꯤꯅꯤꯅ ꯆꯥꯔꯔꯣꯏ ꯃꯥꯅ ꯀꯩꯁꯨ ꯌꯥꯝ ꯀꯟꯕ ꯑꯣꯏꯗꯤ ꯑꯗꯨꯁꯨ ꯑꯩ ꯅꯥꯏꯌꯦ ꯌꯥꯝ ꯅꯥꯏꯌꯦ ꯑꯗꯨ ꯌꯥꯝ ꯍꯥꯎꯔꯝꯃꯦ
Fine to it. อร่อย Nó sao thì hỏi. ก็ไอเดนเมนจัดเลยเว้ยจัดชูบี Bora không sao vậy. Chứ bây giờ cái không cái hay nữa. ปันเจ้าดอกเกสโกเดสเปลัมบีกีปันเจ้าลำบีดอดพังมันเนี่ยจัดชูบีสิสักซูบีให้แบบสักซูระก็จริงดูอันนั้นซูระก็เช่นบันเนี่ยบาตัวมารวยกันอะไรเงี้ย Cái này kakching ni mình đi lên khong cái này rồi này kakching ni là tại sao sinh được phải sang hai bio mà nhá. Cái phăng gì. ก็อะไรสิเนี่ย Mới chặt bio à. ก็ซินดูล่าดีกว่าก็โนเกมอาหารแบบคือให้ดูหน่อยไล่แบบเส้นกงไล่ยังบิดนั่นจ้ะแบบสุดขังร้อยไหม Ai không được. Mày không lấy. Grace Cottage School hay rồi Grace Cottage School đi làm gì hay rồi Juga Lam Giao hay không? Punjab Punjab. Ai Lam Giao thì sự không ra ra đi mà rồi. Quay chỉ lấy với quả không mà cái sẽ lúc nó hay bảo. Ai Lam Giao sẽ liệu Lam Giao yêu rể nó hay rồi không mà nha. Cái gì Lam Giao yêu rể bà hay đấy. Lam Giao thì Punjab hay đâu nè. Hiện chúng mình Punjab yêu rể hay bà nè. Lam Giao thì na kakching dagi khara chatlaga lam ani ahum adi wabagai dagi kakching khunwa khanara leiba lam ne ba khara lap ko ado ekta ai ani jekta mana bagi Lam Giao Punjab lon du yam mana bagi ta confuse at ba ekta mai ekta hai ba ise Marian Bora này mala ma ta da dri thôi ini chai na kai non ne ba na kupi mai bora cha di Mai bora to boy ay ay nga sinay ta kang dere. thôi này pam cho ra anh đẹp tập Karang mo na. Yen kang ba. không biết chứ không biết Yung mara. mà nguồn tận Cha yen gi. có thể một chắc Aloo. một chắc anh phải tự nhiên nào không đó Kaya kasi kay de. chị Oh, thank you. thôi bán sụp rồi Alright. thì nó có cái mặt nạ cái cô mặt nạ xí nó Chasubi cái gọi là cái sao đây bạn Chasubi. nó Chasubi sao bạn 저들 하비자니에 gì nữa Nhưng mà tao sẽ trên nước Chasubi yung cha ge ma'am. Chasubi này có anh sang Chasubi niya ko ni ko ay chaning ko ay de pamba. Chasubi pamba si ni pinas ka hen mamali ko. No pa sa pamba dum lay ni. Lay ba lay tra hay biro komenta. Yar ni dum du pak na sum no pis na kram ro sa ko ma de kram pamba kan ba. nhà đi luôn bà xin luôn bà Rồi. nhỏ ấy Pia đã sạch bagi làm gì đã labung ngô panen để Chasubi yang lên ra hàng bạc musim bạc Kaya. ở đây thì nó ăn sạch ra Adi tau kita ba kuya kay gino ay to haning yam. mới ô bộ anh đang phải gặp phong bà nhỉ Kuya hay si. Kasi hindi mi na to man di diyan ta maroy mabani kam ba sa kay hay no kang maroy. Mai je kuya kasing da ko. Kasi ki pa rin do kay hay ba? labung ngô pa Labung go pa rin hay ba malay kay am lebo ko. Ado ta subi si maming sa alam may am how bagi. Kuya school pia hay na patmarat na in school hay ba malay kasing da. Ado ta pa matam na làm mềm lấy ra khỏi là sẽ cần ngang thổi school sẽ linh mà tâm gì chả mềm một quả được đi quay thì mà đi sẽ đúng chính đi nghe đi lâu dần ngon gần đi tụi tây chính đi cái hay nó khăng mồi cái nó spend đâu mà thôi sao thôi cứ phải cái có thôi lần sau này cái xài bà dạ sao vậy sai vậy ngâm đồng na được thôi Siyempre ko, Azad Cinema Hall do. Adugi, kaksingi Azad Cinema Hall na lagi na kanilay ba do. Adi dada, sige, pili chana, aloo shaak si pang niba. Siyam hall eh. Sabi yung mayam, kasi hindi ko ibalani.
카멘 프라마시가 그것도 하와이 자수비가 또 살짝 다르게 작게 잡아 상하니까 자꾸 잡으면 했나 하오버네 애가 합쳐서 하자 하오에 nga yong dim mai se do hawe hei ba mana ga pak ka dro 빠쁜 ja수비가 불콘에 해가면 진짜 hei ba mana 집에 ja수비가 엄청 자주지 잘 좋아하니까 아 사갓 버래 뭐 사봐 ja수비 신주 와오는 em thuột lên thuột thôi 매랑 A 샴심 tapi tanya sendiri Hello rồi Anh em thấy gì anh thế nào? 생기? em sana 그래 근데 많은 개비버가 많은 사람 생비버네 많은 개비버네 내 상스 많은 생비버네 되네 nhằm cái mà mang cái video rồi đó xong rồi做了个anh ngồi mà lại giàu mà em nó hay biết hay thì ấy 아거의 엄마 hồi này tại nè video giàu cái đi phát sinh là giàu ấy ai mukbang si ahan bahor camera ki problem am lakta ai hati hai to ma to keno ai video si hana mamang dagi hoba dagi follow to ko kanguna di ko adum ai khangam ne di ga shu ki dana dum tawi ko adum moya ko na khra ki sallaga to di kitang yeng ba su ngai ni dagi dai dana kitang subscribers again to na moya mai na khra ki follow to si kan ha ko ya ko du 아주 얌까네. 너도 얌좀만매. 생기 아주 얌좀만매 하는 거야. 이제 누나 시대에 이름 every video 이기라니. 아이세 이름 기라니. 아이디 누나 얌좀만매 얌습관하면 뭐라면서 얌내라면 뭐냐도 하래도도. 아주 민에서 잉닝바 땅 많이 통해나 많이나. 좀매 아주 뭐야 많이 하래도 난 이만 망기도 그라 난 계속 또 비대나. 어떻게 시리 안 깨비래 이만. 아니야. 두개랑 그 행했던 말 subscribe 많이 걸래. 아니 와플라. 도 하이비르버 아이 아소이바 아두마이나 아도 아이 시비베네 바다 생나 아이 아소이바 생기 아이 아왓바 그이 좀 improve 오이나 좀 하이비르 이도. 아두 하이비르 키미신도 exactly 민 그야데 인정레 강레도 두얌 그냥 얌 appreciate 동닝이 뭐이다. 말 하이도 얌나 타겟 좀 양 타겟제다. 신나 굽비세 스마일은 빠이나 너가 진짜 뭐라도 무슨 뭐라도 요만아 좀 하이비로 좀 요만 사가 하우라 좀 아소이 버컵 발레 좀 하이비로 하지만 아직 안 뻑나라며 해봐마나 뭐 카멘도 양빵 뭐냐 카멘 빵 맛이 까다 빵도라 양빵 뭐냐 양빵 제인주도不得过了啥好哎是자수비도 오늘 랩 떠오게 인전 받은 와인 줘버리나 멘토 난 뻑, 나 굽비지 양파만 사가 해
ꯅꯥꯀꯨꯞꯄꯤꯒꯨꯝꯕ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯣꯏ ꯊꯥꯅꯔꯦꯀꯣ ꯁꯨꯝꯕ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡ ꯅꯄꯥꯛꯄꯤ ꯅꯥꯀꯨꯞꯄꯤ ꯊꯥꯗꯕ ꯌꯥꯎꯔꯁꯨ ꯊꯥꯖꯤꯜꯂꯣ ꯒꯝꯂꯥꯗꯔ ꯈꯪꯗꯦ ꯑꯗꯨꯝ ꯀꯥꯟꯅꯩ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯌꯥꯝ ꯐꯩ ꯍꯥꯏ ꯕꯤꯄꯤꯒꯤ ꯍꯥꯏꯗꯥꯏꯅꯦ ꯈꯪꯗꯦ ꯐꯩ ꯍꯥꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯐꯩꯗꯤ ꯍꯥꯏ ꯀꯔꯤꯗ ꯐꯍꯟꯕꯅꯣꯗꯤ ꯑꯦꯛꯖꯦꯛꯂꯤ ꯈꯪꯗ꯭ꯔꯦ ꯀꯩꯗꯧꯔꯦ ꯅꯥꯕ ꯃꯥꯟꯕ ꯁꯨꯝ ꯇꯧꯕ ꯁꯤ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤꯀꯣ ꯑꯆꯥꯄꯣꯠ ꯑꯅꯝꯕꯁꯦ ꯆꯦꯡꯅ ꯂꯣꯏ ꯁꯥꯏꯌꯦꯕ ꯀꯛꯆꯤꯡꯁꯦ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯀꯩ ꯍꯥꯏ ꯕꯥꯁꯀꯦꯠ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯆꯦꯡ ꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯊꯣꯛꯑꯦ ꯍꯥꯏꯕꯩ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯑꯅꯝꯕ ꯆꯥꯁꯨꯕꯤ ꯍꯥꯏꯁꯤꯁꯨꯀꯣ ꯆꯦꯡꯅ ꯁꯦꯝꯕꯅꯦꯕ ꯑꯗꯒꯤ ꯁꯤꯒꯤ ꯀꯛꯆꯤꯡꯒꯤ ꯕꯣꯔꯥꯁꯤꯁꯨ ꯆꯦꯡ ꯄꯥꯎꯗꯔꯅ ꯁꯦꯝꯕꯅꯦꯕ ꯑꯗꯒꯤ ꯁꯤꯒꯤ ꯆꯥꯛꯍꯥꯎꯒꯤ ꯀꯩꯅꯣꯁꯤꯁꯨ ꯇꯟꯒ ꯕꯣꯔꯥꯒꯁꯤꯁꯨ ꯆꯥꯛꯍꯥꯎ ꯆꯦꯡꯅ ꯁꯦꯝꯕꯅꯦꯕ ꯑꯅꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯀꯛꯆꯤꯡ ꯁꯣꯏꯕꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯅꯔꯦ ꯀꯛꯆꯤꯡ ꯁꯣꯏꯕꯨꯝꯅ ꯑꯃꯨꯛ ꯁꯤꯒꯤ ꯑꯂꯨꯒ ꯁꯥꯛ ꯇꯧꯕꯁꯤꯗ ꯍꯥꯞꯄꯦꯕ then kuri haisige that's it no ꯃꯥꯅꯦ ꯆꯨꯝꯃꯦ ꯃꯥ ꯍꯥꯏꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯈꯕꯔꯗ ꯊꯦꯡꯅꯕꯀꯣ ꯀꯔꯝꯕ ꯀꯥꯡꯕꯨꯅꯅꯣ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯒꯤ ꯑꯣꯏꯕ ꯀꯃꯤꯇꯤ ꯑꯃꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯛꯆꯤꯡ ꯆꯥꯁꯨꯕꯤ ꯕꯣꯔꯥꯁꯤ GI ꯇꯦꯛ ꯂꯧꯁꯟꯅꯉꯥꯏ ꯍꯥꯏꯈ꯭ꯔꯦ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯏꯟꯗꯤꯀꯦꯁꯟꯗꯣ ꯑꯗꯨ ꯂꯧꯁꯤꯜꯂꯒꯗꯤ ꯃꯤꯅ ꯍꯌꯦꯡ Claim ꯇꯧꯕꯗ right. ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯖꯕ ꯄꯣꯠꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯅꯦ ꯍꯥꯏꯗꯤ ꯆꯥꯁꯨꯕꯤ ꯍꯧꯔꯤꯕ ꯏꯃꯨꯡ ꯍꯧꯔꯤꯕ ꯃꯤꯁꯤꯡ ꯕꯣꯔꯥ ꯍꯧꯔꯤꯕ ꯃꯤꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯈꯪꯗꯦ ꯃꯣꯏ ꯂꯧꯈ꯭ꯔꯕ ꯂꯧꯗ꯭ꯔꯥ ꯔꯦꯖꯤꯁꯇꯔ ꯇꯧꯕꯗꯣ ꯑꯃꯨꯛ ꯌꯥꯝꯅꯗꯤ ꯀꯨꯏꯅ ꯆꯪꯕꯅꯤꯅ ꯆꯪꯕ꯭ꯔꯥ ꯆꯪꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯏꯃꯥꯟꯅꯕꯤꯒꯤꯁꯨ ꯑꯩꯁꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯃꯥꯒꯤ ꯑꯩꯒꯤ ꯑꯇꯣꯞꯄ ꯑꯃꯁꯤꯅ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯀꯟꯇꯦꯟꯅꯤꯅ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯁꯦꯀꯦꯟ ꯆꯦꯅꯦꯜꯗꯨꯗ ꯑꯩꯅ ꯍꯟꯗꯛ ꯉꯔꯥꯡ ꯅꯍꯥꯟ ꯀꯦꯛꯀꯤ ꯑꯃ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨ ꯃꯥꯒꯤ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯌꯦꯡꯉ ꯁꯥꯕ ꯀꯦꯛ ꯕꯤꯁꯀꯤꯠꯅ ꯁꯥꯕ ꯀꯦꯛ ꯑꯗꯨꯒ ꯑꯣꯚꯟ ꯌꯥꯎꯗꯕꯤꯗꯣ ꯑꯗꯨ ꯍꯥꯎꯋꯦ ꯌꯥꯝꯅ ꯃꯥ ꯍꯧꯕꯗꯨꯅ ꯍꯧꯗꯧ ꯃꯥꯜꯂꯦ ꯃꯥꯏꯗꯤ ꯆꯣꯀ꯭ꯂꯦꯠ ꯕꯤꯁꯀꯤꯠꯅ ꯍꯧꯕꯅꯤꯀꯣ ꯃꯁꯛꯇꯣ ꯆꯣꯀ꯭ꯂꯦꯠ ꯀꯦꯛ ꯍꯧꯗꯧ ꯃꯥꯜꯂꯦ ꯑꯩꯗꯨꯅ ꯍꯥꯎꯕꯁꯨ ꯍꯦꯜꯂꯦ ꯑꯩꯗꯤ ꯆꯥꯎꯍꯧꯗꯅ ꯅꯪꯅ ꯑꯩꯗꯤ ꯃꯤ ꯑꯣꯔꯦꯟꯖ ꯐ꯭ꯂꯦꯚꯔꯅꯤ ꯍꯥꯎꯋꯦ ꯑꯩꯗꯁꯨ ꯃꯥꯏꯗꯣ ꯑꯩ ꯆꯥꯗꯦ ꯚꯤꯗꯤꯑꯣꯗ ꯎꯕꯅꯦ ꯅꯪꯒꯤꯗꯁꯨ ꯑꯩ ꯆꯥꯍꯧꯗꯦ ꯑꯩꯅ ꯌꯦꯡꯀꯥꯟꯗꯣ ꯍꯥꯎꯗꯧ ꯃꯥꯟꯕꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯨꯔꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯨꯔꯣ ꯀꯔꯝꯕꯅ ꯍꯦꯟꯅ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯚꯣꯠ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯆꯣꯀ꯭ꯂꯦꯠꯅꯤ ꯑꯩꯅꯗꯤ ꯃꯥꯟꯗꯧ ꯃꯥꯜꯂꯦ ꯆꯣꯀ꯭ꯂꯦꯠꯅꯗꯤ ꯍꯥꯎꯋꯦ ꯑꯩ ꯆꯣꯀ꯭ꯂꯦꯠꯁꯨ ꯄꯥꯝꯃꯦ ꯑꯩ ꯌꯦꯡꯀꯥꯟꯗ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕꯗꯣ ꯑꯩꯗꯨꯅ ꯍꯦꯜꯂꯦꯕ ꯃꯤꯒꯤ ꯃꯣꯠꯇ ꯂꯩꯔꯦꯀꯣ ꯌꯥꯝ ꯍꯥꯏꯁꯦ ꯐꯔꯦ ꯅꯪꯁꯤꯒ ꯑꯃꯨꯛꯐꯥꯎ ꯌꯦꯡꯉꯔꯣꯏ ꯍꯥ ꯑꯃꯨꯛꯐꯥꯎ ꯇ꯭ꯔꯥꯏ ꯇꯧꯔꯔꯣꯏ ꯁꯤꯒ ꯈꯪꯗꯦ ꯇꯧ ꯑꯩ ꯄꯥꯝ ꯄꯥꯝꯕ ꯑꯣꯏꯈꯤꯗꯕꯗꯣ ꯁꯨꯝ ꯑꯃ ꯆꯥꯔꯦ ꯅꯠꯇ꯭ꯔꯣ ꯑꯩ ꯑꯂꯨ ꯁꯥꯛ ꯑꯔꯣꯏꯕ ꯂꯥꯁ ꯄꯥꯔꯠ ꯅꯪ ꯂꯣꯏꯔꯕꯣ ꯆꯦꯁꯔꯣ ꯇꯧꯔꯣ ꯑꯩ ꯌꯥꯝꯃꯦ ꯅꯪ ꯑꯂꯨ ꯁꯥꯛ ꯈꯛ ꯆꯥ ꯉꯝꯃꯦ ꯈꯪꯉꯦ ꯑꯇꯣꯞꯄ ꯉꯝꯗꯕꯅꯦ ꯍꯣꯏ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯑꯗꯨꯝ ꯆꯤꯟꯖꯥꯛꯁꯦ ꯑꯐꯕ ꯆꯥꯅꯉꯥꯏ ꯍꯣꯠꯅꯖꯔꯤ ꯑꯗꯒꯤ ꯍꯣꯠꯅꯖꯔꯤ ꯑꯩꯈꯣꯏꯁꯤꯗꯤ ꯍꯥꯎꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯐꯕ ꯍꯥꯎꯋꯦ ꯁꯤ ꯍꯥꯎꯕ ꯍꯥꯎꯇꯦ ꯍꯥꯏꯕ ꯅꯠꯇꯕ Healthy. ꯁꯣꯔꯤ ꯍꯦꯜꯗꯤ ꯑꯣꯏꯕ ꯈꯔꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤ ꯌꯥꯎꯋꯦ ꯅꯠꯇꯕ ꯁꯤ ꯃꯅꯥ ꯃꯁꯤꯡ ꯃꯈꯩꯁꯦ ꯍꯦꯜꯗꯤ ꯑꯗꯨꯕꯨ ꯌꯥꯎꯔꯦꯅ ꯁꯤꯗꯤ ꯌꯥꯎꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯁꯤ ꯅꯠꯇꯕ ꯃꯅꯥ ꯃꯁꯤꯡꯁꯤꯗꯤ ꯆꯥꯕꯤꯌꯨ ꯃꯥꯏꯁꯤꯅ ꯑꯇꯣꯞꯄ ꯁꯨꯝ ꯌꯨꯝ ꯂꯩꯀꯥꯟꯗ ꯆꯥꯔꯒ ꯍꯛꯆꯥꯡ ꯐꯅ ꯂꯩꯌꯣ ꯑꯗꯨꯒ ꯑꯦꯛꯁꯔꯁꯥꯏꯁꯁꯨ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯂꯣꯛꯗꯥꯎꯟ ꯃꯇꯝꯅꯤꯅ ꯊꯕꯛ ꯇꯧꯗꯦꯗꯅꯀꯣ ꯍꯨꯃꯥꯡ ꯇꯥꯗꯦꯗꯅ ꯍꯨꯃꯥꯡ ꯇꯥꯊꯣꯛꯍꯟꯕꯤꯌꯨ
ꯅꯠꯇ꯭ꯔꯗꯤ ꯏꯁꯥꯁꯦ ꯂꯣꯏꯅ ꯀꯪꯈꯠꯅꯔꯦ ꯃꯤ ꯃꯈꯩꯁꯦ ꯂꯣꯛꯗꯥꯎꯟ ꯃꯇꯝꯗ ꯁꯝꯅ ꯈꯜꯂꯗꯤ ꯂꯥꯏꯅꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯣ ꯂꯥꯏꯅꯥꯗꯣ ꯂꯥꯛꯇ꯭ꯔꯉꯥꯏ ꯄ꯭ꯔꯤꯀꯣꯁꯟ ꯍꯥꯏꯇꯥꯔꯦ health is wealth ꯍꯥꯏꯗꯨꯅꯦ ꯑꯗꯨꯅꯦ ꯁꯦꯟꯗꯤ ꯇꯥꯜꯂꯒ ꯌꯥꯏ ꯏꯁꯥ ꯑꯅꯥꯕꯗꯨꯗꯤ ꯃꯔꯨꯅꯤ ꯅꯥꯈ꯭ꯔꯗꯤ ꯑꯗꯨꯏ ꯃꯌꯥꯝꯗꯨ ꯉꯝꯃꯔꯣꯏ ꯅꯪ ꯒ꯭ꯔꯤꯟ ꯇꯤꯁꯦ ꯌꯥꯝꯃꯦ 사글래 마하우디 또 사디 사글라가 랩닝 떠보도 사디 사라가 엄청 짜는 거야 그래 저수비 누나의 좀 죄다 텅글 뭐 이러면 또 이러 뭐 사야 통보지 엄청 짜게 아 나 알로 잘 싸야 이거 어때? 진짜 어떻게 좀 싸야? 아니 짜요 음식 안 돼요? 안 돼요? 야 남자 보게 안 돼. 진짜 북한 거 내봐. 자, 지금이야. sorry ma'am 싫어. hảo thừa hảo à Thiên lòng don haกันkakching nila chả biểu Mẹ Manipur được không? Anh ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯂꯝ ꯀꯣꯏꯕ ꯌꯥꯕꯀꯣ ꯁꯤꯅꯔꯤ ꯌꯥꯝ ꯐꯖꯕ ꯅꯦꯆꯔ ꯑꯣꯏꯕ ꯃꯐꯝ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯁꯖꯦꯁ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯇ ꯌꯥꯝ ꯂꯥꯞꯄ ꯍꯣꯏ ꯑꯩꯅ ꯆꯠꯇ꯭ꯔꯤꯕ ꯃꯐꯝ ꯈꯪꯅꯤꯡꯕ ꯈꯔ ꯑꯅꯝꯕꯅ ꯑꯩ ꯆꯠꯇ꯭ꯔꯤ ꯑꯩ ꯀꯛꯆꯤꯡꯗꯒꯤ ꯏꯝꯐꯥꯜ ꯌꯧꯔꯦ ꯁꯣꯝ ꯄꯥꯛ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯤ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯎꯈ꯭ꯔꯨꯜ ꯖꯨꯀꯣ ꯚꯦꯂꯤ ꯖꯨꯀꯣ ꯚꯦꯂꯤꯗꯤ ꯃꯌꯥꯝ ꯏꯈꯪ ꯈꯪꯅꯩꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯪꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯟꯑꯦꯛꯁꯄ꯭ꯂꯣꯔ ꯑꯣꯏꯕ ꯍꯣꯏ ꯑꯗꯨꯝꯕ ꯄꯣꯠ ꯑꯗꯨꯒ ꯐꯗꯤ ꯐꯖꯕ ꯃꯌꯥꯝꯗꯤ ꯈꯪꯗꯕ ꯈꯨꯡꯒꯪ ꯑꯣꯏꯔꯒꯦꯔꯥ ꯑꯩ ꯈꯨꯡꯒꯪ ꯚꯤꯂꯦꯖ ꯑꯣꯏꯕ ꯑꯗꯨꯗꯤ ꯕꯦꯁꯅꯦ ꯑꯩꯗꯨ ꯌꯥꯝ ꯄꯥꯝꯃꯦ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯑꯗꯨꯝ ꯑꯗꯨꯒꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯀꯣ ꯍꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯇꯥꯗ꯭ꯔꯤꯕ ꯃꯃꯤꯡ ꯈꯪꯗꯕ ꯑꯦꯅꯤ ꯑꯗꯨꯝ ꯅꯣꯏ ꯂꯩꯔꯤꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯚꯤꯌꯔꯁꯤꯡꯒꯤ ꯑꯗꯨꯝ ꯅꯣꯏ ꯂꯩꯔꯤꯕ ꯂꯝ ꯅꯣꯏ ꯈꯨꯟꯗꯣ ꯑꯗꯨꯝ ꯐꯖꯔꯒꯗꯤ ꯑꯗꯨꯝ ꯔꯦꯀꯃꯦꯟ ꯇꯧꯕꯤꯌꯣ ꯑꯗꯨꯝ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯣ ꯑꯗꯨꯝ ꯑꯩꯅ ꯈꯪꯒꯠꯂꯥꯏ ꯐꯪꯉꯀꯥꯟꯗ ꯑꯣꯏꯅ ꯆꯠꯀꯦ ꯚꯤꯖꯤꯠ ꯇꯧꯅꯤꯡꯉꯦ ꯌꯥꯝ ꯀꯣꯏꯕ ꯄꯥꯝꯃꯦꯕ ꯑꯗꯨꯝ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔ ꯇꯟꯖꯥ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯀꯣꯏꯍꯧꯕ ꯌꯥꯅꯤ ꯍꯥꯏꯗꯤ ꯂꯣꯛꯗꯥꯎꯟ ꯍꯥꯡꯉ ꯃꯇꯨꯡꯗ ꯍꯣꯏ ꯍꯥꯡꯉ ꯃꯇꯨꯡꯗ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯒꯤ ꯂꯣꯛꯗꯥꯎꯟ ꯊꯨꯒꯥꯏꯔꯨꯔꯗꯤ ꯑꯃꯨꯛ ꯂꯨꯄꯥ 1,000 ꯐꯥꯏ ꯕꯤꯁꯤꯅ ꯃꯗꯁ ꯅꯠꯇꯕ ꯂꯣꯛꯗꯥꯎꯟ ꯃꯣꯏꯒꯤ ꯔꯨꯜꯁꯨꯗ ꯊꯨꯒꯥꯏꯅꯤꯡꯗꯦꯕ ꯊꯨꯒꯥꯏꯕꯤꯒꯅꯨ ꯃꯌꯥꯝꯁꯨ ꯔꯨꯜꯁ ꯊꯨꯒꯥꯏꯕꯤꯒꯅꯨ ꯑꯩꯈꯣꯏꯁꯨ ꯊꯨꯒꯥꯏꯖꯔꯣꯏꯒꯦ ꯑꯗꯨꯒ ꯁꯔꯀꯥꯔꯅꯁꯨ ꯍꯣꯠꯅꯖꯔꯤꯅꯦ ꯃꯣꯏꯅ ꯉꯝꯖꯕꯤ ꯊꯥꯛꯇ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯒꯦꯗ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯇꯧ ꯀꯩ ꯍꯥꯏꯅꯤ ꯃꯇꯦꯡ ꯀooperation ꯄꯤꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯊꯧꯗꯥꯡ ꯃꯌꯥꯝꯒꯤ ꯊꯧꯗꯥꯡꯁꯦ ꯌꯥꯝ ꯆꯥꯎꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯃꯌꯥꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯁꯥꯁꯦ including us 카메라 보자요. 같아요. ꯍꯥꯎꯇ꯭ꯔꯥ ꯈꯥꯃꯦꯟꯒ ꯍꯥꯎꯕꯅꯤ ꯉꯁꯤ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯗꯤꯁꯇꯔꯕ ꯇꯧꯋꯦ ꯍꯦꯟꯅ ꯆꯥꯕ ꯆꯪꯒꯅꯤ ꯍꯧꯒꯠ ꯇꯧꯋꯦ ꯑꯩꯅ ꯀꯌꯥꯝ ꯆꯥꯁꯤꯜꯂꯧꯕꯅꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯩ ꯃꯤ ꯑꯣꯏꯔꯗꯤ ꯆꯥꯁꯨꯕꯤꯁꯤꯒ ꯀꯣꯠꯂ ꯆꯥꯕꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯈꯩꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤ ꯃꯅꯥꯒ ꯍꯦꯟꯅ ꯄꯛꯅꯩ ꯈꯪꯕ ꯑꯣꯏꯗꯤ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯁꯨ ꯃꯊꯪꯗ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ ꯆꯥꯕꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯀꯣꯕꯤꯒꯁꯨ ꯍꯥꯎꯋꯦ ꯀꯣꯕꯤꯗꯨꯗꯤ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯣꯕꯤꯗꯨ ꯄꯥꯝꯗ꯭ꯔꯕ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯃꯥꯏ ꯑꯣꯏꯕ ꯀꯣꯕꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯅ ꯈꯪꯕ ꯑꯗꯨꯒꯁꯨ ꯍꯥꯎꯕꯅꯤꯒ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯆꯥꯕꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯒꯦ
ꯅꯪꯒ ꯑꯩꯒ ꯆꯥꯕ ꯑꯩꯅ ꯈꯔ ꯊꯨꯕ ꯃꯥꯜꯂꯦꯀꯣ ꯃꯉꯣꯟꯗꯒꯤ ꯑꯩ ꯌꯥꯝ ꯇꯞꯄꯦ ꯃꯥꯁꯨ ꯁ꯭ꯂꯣ ꯏꯇꯔ ꯌꯨꯝꯗꯁꯨ ꯑꯩ ꯌꯥꯝ ꯇꯞꯄꯦ ꯉꯁꯥꯏ ꯌꯥꯗꯦ ꯑꯩ ꯁꯥꯏ ꯍꯩꯅꯕ ꯑꯗꯣ ꯐꯩꯔꯤꯃꯦ ꯑꯃꯔꯣꯝꯗ ꯇꯞꯅ ꯆꯥꯕꯁꯦ ꯍꯣꯏ ꯑꯩꯅ ꯁꯥꯏꯕꯗꯣ ꯐꯖꯅ ꯆꯤꯎ ꯇꯧꯕ ꯗꯥꯏꯖꯦꯁꯟꯁꯦ ꯑꯩꯈꯣꯏ ꯍꯣꯏ. ꯗꯥꯏꯖꯦꯁꯟꯁꯦ ꯆꯤꯟꯗꯒꯤ ꯍꯧꯋꯦꯗꯣ ꯐꯔꯤꯅꯦ ꯑꯗꯨꯝ ꯃꯔꯝꯗꯤ ꯑꯩꯁꯨ ꯐꯅꯌꯥꯝꯗꯤ ꯍꯣꯠꯅꯖꯕꯅꯦ ꯇꯞꯅ ꯆꯥꯕꯁꯦ ꯍꯦꯛꯇ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯞ ꯆꯥꯕꯩ ꯍꯩꯅꯕꯤ ꯑꯣꯏꯈꯤꯕꯩꯀꯣ ꯐꯩꯌꯦꯕ ꯊꯕꯛꯀꯨꯝꯕ ꯆꯠꯂꯝꯗꯥꯏꯗꯗꯤ ꯉꯝꯗꯦ ꯑꯣꯀꯦ ꯃꯥꯒꯤ ꯄꯣꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄ꯭ꯔꯣꯁ ꯑꯦꯟ ꯀꯣꯟꯁꯦ ꯑꯗꯨꯝ ꯍꯣꯏ ꯂꯩꯕꯅꯤꯅ ꯆꯥꯁꯨꯕꯤꯁꯨ ꯌꯥꯝ ꯆꯥꯁꯤꯟꯒꯅꯨ ꯇꯧꯅꯦ ꯅꯕꯨꯛ ꯅꯥꯀꯅꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯁꯤꯗꯤ ꯃꯣꯔꯣꯛ ꯈꯦꯟ ꯁꯥꯏꯕ ꯁꯤ ꯆꯥꯁꯨꯕꯤꯁꯤꯗꯤ ꯐꯔꯦ ꯃꯣꯏ ꯃꯣꯔꯣꯛ ꯊꯥꯛꯄꯅꯦ ꯑꯗꯨ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯆꯥꯔꯗꯤꯀꯣ ꯄꯨꯛ ꯈꯒ ꯅꯥꯔꯛꯀꯅꯦꯕ ꯑꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯆꯥꯁꯨꯕꯤꯁꯦ ꯑꯩꯁꯨ ꯄꯥꯝꯃꯦ ꯑꯗꯨ ꯑꯅꯗ ꯄꯥꯝꯃꯦ ꯃꯤ ꯀꯩ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦ ꯃꯤ ꯃꯈꯩ ꯆꯥꯗꯕ ꯃꯈꯩꯁꯨꯀꯣ ꯑꯝꯇꯪ ꯄꯤꯖꯕ ꯑꯗꯩ ꯆꯥꯔꯨꯕꯗꯩꯗꯤ ꯑꯗꯨꯝ ꯄꯥꯝꯃꯅꯤ ꯈꯪꯉꯦ ꯍꯩꯅꯈ꯭ꯔꯗꯤ ꯆꯥꯁꯨꯕꯤ ꯍꯩꯅꯗꯕ ꯃꯤꯁꯨ ꯂꯩꯌꯦ ꯀꯅꯥ ꯑꯗꯨꯝ ꯆꯥꯗꯕ ꯃꯤ ꯂꯩ ꯌꯥꯎꯋꯦ ꯀꯅꯥ ꯃꯌꯥꯝꯗꯤ ꯆꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯅꯤꯌꯔ ꯆꯤꯆꯦ ꯍꯣꯏ ꯆꯥꯗꯕ ꯃꯤ ꯂꯩ ꯑꯗ ꯏꯁꯝ ꯁꯝꯅ ꯆꯥꯗꯕ ꯃꯤꯁꯨ ꯂꯩ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯑꯗꯨ ꯃꯣꯏ ꯄꯟꯖꯥꯎꯒꯤꯗꯤ ꯄꯤꯖꯔꯕꯅꯦ ꯄꯟꯖꯥꯎꯒꯤꯅꯦ ꯉꯁꯥꯏ ꯄꯥꯝꯖꯗꯕ ꯉꯁꯥꯏ ꯈꯔ ꯕꯖꯥꯔ ꯑꯁꯤꯗ ꯌꯣꯟꯕꯗꯤ ꯍꯥꯎꯕ ꯌꯧꯗꯦ ꯕꯣꯔꯥ ꯁꯥꯏꯟ ꯇꯧꯕꯁꯦ ꯑꯂꯨꯒꯅꯦ ꯍꯥꯏꯗꯤ ꯃꯣꯔꯣꯛ ꯆꯥꯕ ꯃꯤꯗꯤ ꯃꯣꯔꯣꯛ ꯄꯥꯝꯕꯁꯨ ꯂꯩ ꯃꯣꯔꯣꯛ ꯆꯥ ꯉꯝꯗꯕꯁꯨ ꯂꯩꯗꯅ ꯃꯣꯔꯣꯛ ꯆꯥ ꯉꯝꯗꯕ ꯀꯥꯡꯕꯨꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏ ꯑꯩꯈꯣꯏ ꯇꯥꯊꯣꯟ ꯍꯣꯏ ꯃꯣꯏꯗꯤ ꯃꯣꯔꯣꯛ ꯆꯥ ꯉꯝꯗꯦꯕ ꯑꯗꯨꯅ ꯁꯨꯝꯕꯗꯤ ꯈꯔ ꯁꯣꯛꯑꯗꯤ ꯁꯥꯏ ꯁꯥꯏ ꯍꯥꯏꯔꯒ ꯇꯣꯛꯈ꯭ꯔꯅꯦ ꯃꯣꯏꯗꯤ ꯑꯗꯨꯝ ꯆꯥꯔꯗꯤ ꯌꯥꯝ ꯄꯥꯝꯕꯁꯨ ꯑꯣꯏꯗꯦ ꯃꯣꯏꯗꯤ ꯅꯨꯄꯥ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯅꯨꯄꯥ ꯄꯥꯝꯕ ꯃꯣꯔꯣꯛ ꯌꯥꯝ ꯄꯥꯝꯕꯁꯨ ꯂꯩꯕꯅꯤ ꯂꯩꯌꯦ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯕꯁꯨ ꯆꯥꯁꯨꯕꯤ ꯄꯥꯝꯗꯕ ꯅꯨꯄꯤꯗꯤ ꯑꯩ ꯉꯛꯄ ꯋꯥꯅ ꯄꯥꯝꯗꯕ ꯃꯤ ꯂꯩꯀꯣ ꯃꯤꯅꯤ ꯑꯄꯥꯝꯕꯅꯦ ꯁꯨꯝ ꯑꯩ ꯍꯧꯖꯤꯛ ꯄꯣꯝꯕꯩ ꯊꯦꯡꯅꯕꯗꯗꯤ ꯑꯄꯥꯝꯕ ꯉꯥꯛꯇ ꯊꯦꯡꯅꯔꯦ ꯍꯥꯏ ꯁꯥꯔꯦ ꯐꯖꯅ ꯀꯩꯆꯣ ꯑꯩ ꯁ꯭ꯄꯨꯟ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯈꯨꯠꯅ ꯂꯧꯔꯒꯦ ꯁꯤꯁꯨ ꯃꯣꯔꯣꯛ ꯁꯥꯈꯤꯗꯥꯏꯅꯦ ꯁꯥꯕ ꯑꯣꯏꯗꯦ ꯁꯣꯏꯕꯨꯝ ꯍꯥꯞꯄꯒꯦ ꯍꯜꯂꯛꯄꯗ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤꯁꯦ ꯆꯥꯛ ꯇꯟꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗ ꯅꯪ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯁꯤꯗꯤ ꯑꯗꯨꯝ ꯆꯥꯕ ꯑꯗꯨꯝ ꯇꯨꯝꯕ ꯄꯣꯠꯅꯤꯀꯣ ꯀꯩꯁꯨ ꯇꯣꯏꯅ ꯑꯗꯨꯝ ꯁꯥꯏꯌꯣ ꯑꯗꯨ ꯑꯗꯨꯝ ꯇꯨꯝꯃꯦ ꯑꯩ ꯁꯤꯁꯦ ꯑꯩ ꯑꯅꯤꯅꯦꯕꯀꯣ ꯃꯥꯒ ꯑꯩꯒ ꯑꯩ ꯑꯃ ꯄꯨꯔꯥ ꯆꯥꯔꯦ ꯏꯊꯟꯗ ꯃꯥꯒꯤ ꯇꯪꯈꯥꯏ ꯑꯗꯨꯅꯦ ꯑꯩꯅ ꯆꯥꯏꯁꯦ ꯆꯥꯎ ꯃꯥꯒꯤ ꯁꯔꯨꯛꯇꯤ ꯑꯩ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯆꯥꯕ ꯅꯪ ꯆꯥꯗꯕꯁꯦ ꯆꯤꯅꯤ ꯊꯥꯛꯇꯕꯤꯗ ꯆꯨꯍꯤ ꯑꯣꯏꯅ ꯍꯥꯞꯄꯅꯦ ꯃꯅꯝꯗꯣ ꯆꯨꯍꯤ ꯐꯩꯌꯦ ꯆꯤꯅꯤ ꯑꯃꯨꯛꯇ ꯆꯨꯍꯤꯅ ꯑꯣꯏꯅ ꯌꯥꯔꯤꯈꯩ ꯆꯤꯅꯤ ꯁꯤꯖꯤꯟꯅꯅꯤꯡꯉꯥꯏ ꯍꯣꯠꯅꯕ ꯌꯥꯔꯤꯈꯩ ꯆꯤꯅꯤꯁꯨ ꯃꯌꯥꯝ ꯆꯥ ꯊꯛꯄꯗ ꯑꯗꯨꯝ ꯈꯔ ꯇꯝꯃꯣ ꯑꯩꯈꯣꯏ ꯁꯣꯏ ꯌꯥꯎꯗꯕꯤ ꯍꯩꯅꯔꯦ ꯑꯗꯨꯝ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤ ꯌꯥꯝ ꯍꯦꯟꯒꯠꯂꯦꯗꯅꯀꯣ ꯆꯤꯅꯤꯁꯨ ꯈꯔ ꯍꯟꯊꯍꯜꯂꯒ ꯇꯞꯅ ꯄ꯭ꯔꯦꯛꯇꯤꯁ ꯁꯨꯝ ꯇꯧꯕ ꯍꯛꯆꯥꯡꯗꯤ ꯐꯕ ꯌꯥꯝ ꯉꯥꯡꯉꯦ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯑꯁ ꯇꯤꯜꯍꯧꯁꯦ ꯑꯃꯨꯛ ꯍꯥꯎꯋꯦ ꯁꯥꯏꯕꯁꯦ ꯇꯤꯜꯍꯧꯒꯁꯨ ꯁꯤꯗ ꯆꯥꯕ ꯍꯥꯎꯔꯝꯃꯦ ꯍꯧꯖꯤꯛꯀꯤꯗ ꯍꯥꯞꯆꯤꯟꯕꯗ ꯍꯥꯎꯋꯦ ꯀꯩ ꯇꯧꯔꯤꯕ ꯇꯧꯔꯦ ꯑꯗꯨꯗ ꯑꯣ almost
옥실라고. ꯑꯩ ꯑꯣꯛꯄꯨꯗꯤ ꯑꯣꯛꯇꯤ ꯑꯗꯨꯝ ꯆꯥ ꯉꯝꯅꯦꯕꯗꯣ ꯑꯗꯨ ꯃꯥꯅ ꯌꯥꯝ ꯆꯥꯒꯅꯨ ꯍꯣꯔꯦꯟ ꯑꯩ ꯄꯨꯛ ꯅꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯁꯦ ꯏꯊꯟꯗ ꯐꯥꯖꯔꯤꯅꯤ ꯆꯥꯗꯤ ꯆꯥꯅꯤꯡꯕ ꯃꯣꯔꯣꯛꯁꯨ ꯁꯥꯔꯦ ꯃꯥ ꯍꯧꯖꯤꯛ ꯌꯥꯝ ꯁꯥꯔꯦ ꯄꯥꯝꯗꯤ ꯄꯥꯝꯕ ꯃꯣꯔꯣꯛꯁꯦ ꯑꯩꯁꯦ ꯐꯗꯤ ꯐꯠꯇꯕ ꯌꯥꯝ ꯆꯥꯕ ꯃꯣꯔꯣꯛꯁꯦ ꯄꯨꯂꯤꯁꯀꯤ ꯃꯈꯣꯜ ꯑꯥꯏ ꯀꯩꯅꯣ ꯄꯨꯂꯤꯁꯀꯤ ꯃꯈꯣꯜ ꯑꯥꯏ ꯃꯣꯏ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯇꯧꯗꯕꯒꯨꯝꯕ ꯁꯣꯝꯗ ꯊꯣꯛꯑ ꯂꯩꯕꯒꯨꯝꯕꯗꯣ ꯍꯣꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯂꯥꯎꯔꯤ ꯅꯣꯏ ꯁꯣꯝꯗ ꯂꯥꯛꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯣꯏꯅ ꯑꯩ ꯄꯥꯛ ꯇꯥꯗꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯤꯟꯅꯩ ꯅꯣꯏ ꯁꯣꯔꯣꯛ ꯃꯄꯥꯟ ꯂꯩꯕꯒꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯅꯤꯀꯣ ꯍꯩꯅꯔꯦꯕ ꯆꯥꯕꯗ ꯋꯥꯏ ꯍꯥꯏꯗꯤ ꯋꯥꯔꯦ ꯑꯩꯗꯤ ꯑꯩ ꯆꯥꯁꯤ ꯏꯁꯤꯡꯗꯧꯅ ꯊꯛꯈ꯭ꯔꯦ ꯏꯪꯉꯦ ꯌꯥꯔꯦ ꯏꯁꯤꯡ ꯊꯛ ꯌꯥꯔꯦ ꯑꯩ ꯑꯂꯨ ꯁꯥꯛ ꯌꯥꯝ ꯆꯥꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯅꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯀꯅꯥꯅ ꯍꯦꯟꯅ ꯆꯥꯏ ꯑꯗꯣ ꯑꯩ ꯌꯥꯝ ꯆꯥꯈ꯭ꯔꯦ ꯃꯥꯏ ꯁꯔꯨꯛ ꯌꯥꯝ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯆꯥꯏ ꯑꯩꯅ ꯑꯇꯣꯞꯄ ꯅꯪ ꯆꯥꯗꯕꯁꯨ ꯆꯥꯏ ꯃꯥꯏ ꯇꯟꯁꯨ ꯑꯩꯅ ꯌꯣꯡ ꯇꯪꯈꯥꯏ ꯆꯥꯈ꯭ꯔꯦ ꯌꯣꯡ ꯆꯥꯁꯨꯕꯤꯁꯨ ꯑꯩꯅ ꯂꯣꯏ ꯍꯨꯞꯆꯤꯟꯈ꯭ꯔꯦ ꯃꯥꯅ ꯊꯦꯡꯉꯛꯄꯗꯒꯤ ꯇꯣꯛꯏꯅꯦ ꯉꯛꯑꯝꯗ꯭ꯔꯗꯤ ꯑꯩ ꯆꯥꯁꯤꯟꯈ꯭ꯔꯗꯣꯏꯅꯤ ꯅꯪ ꯆꯥꯎ ꯅꯪ ꯆꯥꯎ ꯑꯩ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤꯁꯨ ꯁꯨꯃꯥꯏꯅ ꯂꯩꯗꯅꯀꯣ ꯃꯃꯤꯡ ꯍꯥꯏꯗꯤ ꯆꯥꯁꯨꯕꯤ ꯕꯣꯔꯥ ꯍꯥꯏꯔꯒ ꯃꯥꯒꯤ ꯁꯤꯒꯅꯦꯆꯔꯒ ꯍꯥꯏꯇꯥꯔꯦ ꯀꯛꯆꯤꯡꯒꯤ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯂꯝꯒꯤꯁꯨ ꯃꯣꯏꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯀꯩꯀꯩ ꯂꯩꯕꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯗꯨꯏ ꯃꯐꯝꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯅꯩ ꯑꯃꯒ ꯑꯗꯨꯝ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯂꯥꯛꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤꯗꯣ ꯑꯃꯨꯛ ꯇꯧꯔꯣ ꯅꯣꯏ ꯂꯝꯗ ꯂꯥꯛꯀꯥꯟꯗꯁꯨ ꯑꯃꯨꯛ ꯌꯦꯡꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯂꯝꯒꯤ ꯃꯥꯏ ꯆꯤꯟꯖꯥꯛꯇꯣꯀꯣ ꯑꯩꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯆꯥꯕꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯅꯧ ꯑꯅꯧꯕ ꯌꯥꯝ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕꯗꯣ ꯑꯗꯨꯕꯨ ꯈꯪꯗꯦ ꯀꯣꯔꯣꯅꯥꯁꯤ ꯆꯍꯤ ꯀꯌꯥ ꯂꯩꯈꯤꯗꯣꯏꯅꯣ ꯄꯥꯛꯇꯤ ꯌꯥꯔꯣꯏ ꯑꯗꯨꯏ ꯊꯕꯛꯇꯣ ꯉꯝꯃꯣꯏ ꯆꯠꯊꯣꯛꯄꯗꯣ ꯑꯩꯅ ꯆꯥꯕ ꯌꯥꯕꯁꯤꯡ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯁꯤꯗꯩ ꯆꯥꯕ ꯌꯥꯗꯦ ꯌꯥꯝ ꯅꯥꯏ ꯁꯤꯁꯨ ꯆꯥꯎ ꯌꯥꯔꯦ ꯑꯗꯨꯃꯩꯗꯨ ꯆꯥꯔꯔꯣꯏ ꯕꯣꯔꯥꯗ ꯆꯥꯒꯦ ꯆꯥꯎ ꯍꯥꯎꯕ꯭ꯔꯥ ꯑꯩ ꯆꯥꯕ ꯌꯥꯝ ꯇꯞꯄꯅꯦ ꯃꯥ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯑꯩ ꯇꯞ ꯆꯥꯔꯦ ꯃꯥ ꯆꯥꯕ ꯌꯦꯡꯉ ꯂꯩꯔꯦ ꯆꯥꯁꯨꯕꯤꯗꯤ ꯂꯣꯏꯊꯣꯛꯀꯦꯕ ꯑꯇꯩ ꯂꯣꯏꯗ꯭ꯔꯁꯨ ꯑꯩꯅ ꯆꯥꯗꯧꯕ ꯑꯩꯒꯤ ꯆꯔ ꯆꯥꯁꯤꯟꯈꯤꯕ ꯑꯩ ꯂꯣꯏꯔ ꯂꯩꯕ ꯃꯥ ꯇꯞꯅ ꯆꯥꯍꯧꯕꯅꯤꯅ ꯇꯞꯅ ꯆꯥꯕꯒꯤꯁꯨ ꯑꯃ ꯍꯥꯏꯅꯤꯡꯀꯩꯅꯦ ꯑꯁꯦꯡꯕꯗꯤ ꯑꯗꯨ ꯇꯧ ꯍꯥꯏꯅꯤ ꯗꯣꯛꯇꯔꯅꯁꯨ ꯑꯗꯨ ꯐꯩꯅꯦ ꯑꯩꯗꯤ ꯅꯦꯆꯔꯦꯜꯂꯤ ꯇꯞꯆꯔꯦ ꯆꯤꯎ ꯍꯥꯏꯗꯨꯅꯤ ꯃꯣꯏꯅ 20 times ꯆꯤꯎ ꯇꯧꯔꯒ 30 mark ꯇꯧ ꯍꯥꯏꯅꯤ ꯍꯧꯖꯤꯛꯁꯦ ꯂꯧ ꯂꯤꯡꯕ ꯃꯇꯝ ꯌꯧꯅꯔꯦꯀꯣ ꯂꯧ ꯂꯤꯡꯕ ꯃꯌꯥꯝ ꯂꯧ ꯂꯣꯏ ꯂꯤꯡꯅꯔꯕ ꯌꯧꯔꯕꯣ ꯍꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯪꯕꯗꯣ ꯎꯅꯥ ꯌꯥꯝꯅ ꯀꯩꯅꯣꯗꯣ ꯐꯧ ꯃꯅꯥ ꯌꯥꯝ ꯁꯪꯉꯒ ꯂꯧꯕꯨꯛꯇ ꯂꯩꯕ ꯃꯇꯝꯗꯣ ꯑꯗꯨꯗꯤ ꯐꯖꯔꯤꯅꯦ ꯅꯣꯡꯖꯨ ꯊꯥ ꯍꯧꯖꯤꯛ ꯅꯣꯡ ꯀꯟꯅ ꯇꯥꯔꯤꯅ ꯇꯣꯏꯅ ꯇꯥꯏꯅ ꯅꯣꯡꯖꯨ ꯊꯥ ꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯂꯣꯏꯅ ꯐꯧ ꯅꯣꯡ ꯂꯣꯏꯅ ꯍꯧꯗꯣꯏꯅꯤꯅꯦ ꯏꯁꯤꯡꯗꯨꯅ ꯍꯣꯏ ꯏꯉꯦꯟ ꯏꯉꯥ ꯂꯣꯏꯔꯦ ꯏꯉꯦꯟ ꯆꯪꯉꯦ ꯁ꯭ꯋꯥꯏꯗ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯑꯩꯁꯨ ꯌꯥꯝ ꯑꯀꯨꯞꯄ ꯈꯪꯗꯦ ꯑꯗꯨꯝꯕꯩ ꯀꯣꯟꯅ ꯇꯥꯛꯄꯤꯌꯨ ꯑꯩ ꯌꯥꯝ ꯈꯪꯕ ꯑꯣꯏꯅꯁꯨ ꯈꯔ ꯈꯪꯉꯦ ꯈꯪꯕ ꯑꯩ ꯅꯣꯂꯦꯖ ꯊꯥꯁꯤꯟꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯃꯌꯥꯝ
ꯑꯩꯗꯤ ꯕꯦꯁꯤꯛ ꯑꯣꯏꯕ ꯃꯤꯑꯣꯏꯕꯅ ꯈꯪꯐꯝ ꯊꯣꯛꯄꯗꯣ ꯑꯩ ꯈꯪꯗꯕ ꯌꯥꯝ ꯋꯥꯠꯂꯤꯕ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯈꯪꯗꯦ ꯃꯤꯁꯤꯗꯤ ꯃꯥꯅ ꯈꯪꯕ ꯃꯥꯅ ꯈꯪꯕꯗꯣ ꯑꯩꯅ ꯈꯪꯗꯕ ꯌꯥꯏ ꯑꯩꯅ ꯈꯪꯕꯗꯣ ꯃꯥꯅ ꯈꯪꯗꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯅꯒꯗꯕꯅꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯈꯪꯕ ꯑꯃꯅ ꯈꯪꯗꯕ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯒꯗꯕ ꯉꯥꯛꯇꯅꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏꯗ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯁꯨꯃꯥꯏꯅ ꯂꯣꯛꯗꯥꯎꯟ ꯂꯩꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯗꯤ ꯀꯨꯏꯅ ꯎꯔꯨꯗꯕ ꯏꯃꯥꯟꯅꯕ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯄꯨꯂꯞ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯕ ꯉꯝꯍꯜꯂꯦ ꯊꯦꯡꯅꯍꯜꯂꯒ ꯁꯨꯃꯥꯏꯅ ꯑꯩ ꯅꯪ ꯃꯨꯛꯕꯥꯡꯗ ꯌꯥꯎꯅꯤ ꯑꯩ ꯊꯥꯖꯗꯦ ꯍꯥꯏꯕ ꯈꯜꯂꯨꯗꯕ ꯄ꯭ꯂꯥꯟ ꯇꯧꯗꯕ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕ ꯑꯗꯨꯅꯦ ꯍꯣꯏ ꯌꯥꯎꯔꯦ ꯁꯤ ꯅꯪ ꯊꯣꯛꯂꯛꯑꯝꯕꯗꯒꯤ ꯂꯩꯔꯝꯃꯗꯤ ꯑꯅꯤꯔꯛ ꯌꯥꯎꯔꯦꯌꯣ ꯍꯥꯟꯅꯒꯤꯗꯨ ꯌꯦꯡꯗꯕ ꯀꯥꯡꯕꯨ ꯉꯁꯤꯁꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯣꯏꯔꯗꯤ ꯆꯠꯂꯒ ꯌꯦꯡꯕꯤꯌꯣ ꯃꯥꯒ ꯑꯩꯒ ꯑꯃꯨꯛ ꯇꯧꯔꯦ ꯍꯥꯏꯗꯤ ꯄ꯭ꯔꯤꯚꯤꯌꯁ ꯚꯤꯗꯤꯑꯣꯗꯣ ꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯒꯤꯗꯣ ꯃꯊꯪꯗꯁꯨ 이바니 ꯄꯨꯟꯅ ꯇꯧꯕꯒꯤ 이바니ꯒꯤ ꯀꯣꯝꯕꯣ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯏ ꯄꯨꯟꯕꯒꯤ ꯀꯩꯅꯣꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯦꯟꯖꯣꯏ ꯇꯧꯕ꯭ꯔꯥ ꯇꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯊꯟꯗꯣꯛꯀꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯌꯥꯎꯍꯜꯂꯛꯀꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯌꯥꯎꯍꯜꯂꯛꯑꯔꯣꯏ ꯊꯟꯗ ꯇꯧꯔꯛꯑꯅꯤ ꯑꯗꯨꯅ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯇ ꯍꯥꯎꯕ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯃꯨꯛꯕꯥꯡ ꯅꯝꯃꯤ ꯑꯣ ꯂꯣꯏꯗ꯭ꯔꯤ ꯅꯪ ꯀꯧꯔꯦ ꯁꯥꯏꯕ ꯈꯨꯝꯃꯝꯗ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯦ ꯁ꯭ꯋꯥꯏꯗ ꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯞꯅ ꯆꯥꯖꯔꯁꯨꯅꯣ ꯚꯤꯗꯤꯑꯣꯗꯤ ꯃꯌꯥꯝꯁꯨ ꯋꯥꯔꯅꯤ ꯀꯨꯏꯃꯜꯂꯁꯨ ꯃꯌꯥꯝ ꯋꯥꯔꯅꯤ ꯂꯣꯏꯔꯦ ꯍꯣꯏ ꯑꯣꯜꯃꯣꯁꯇꯤ ꯂꯣꯏꯔꯦ ꯑꯗꯨꯝ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝ ꯇꯥꯔꯗꯤ ꯑꯁ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤ ꯍꯥꯏꯗꯤ ꯄꯦꯁꯟ ꯌꯥꯝ ꯂꯩꯌꯦꯕ ꯂꯣꯏꯕ ꯐꯥꯎꯕ ꯂꯩꯕ ꯑꯗꯨꯒ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯂꯥꯏꯛ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯣ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯀꯥꯏꯅꯔꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯕꯥꯏ ꯑꯣ ꯑꯗꯨꯒ ꯃꯥꯒꯤꯗꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯒꯅꯣ ꯑꯩ ꯂꯤꯡꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ 오케이 여기까지 난 짜다 짠데 기다려요 아야